Channel asibu yengiriba punumakta tarana option ngasiki maro pausi miyam da pijari. Koutruk ki drone attack thijanaba high level committee semkhre drone ama phagatkre NIA da case sinanaba waripsu lawkre. Imphal West ki Koutruk da ngarang kuki militant singna high tech drone sinaduna yamlaba RPG bomb sing thadaduna attack chathabdagi nupi ama laikidaba police person hum yauna miyoi kaya aso opanna hankibu Thoudok adugi matangda thijanaba Manipur police ki additional DGP intelligence Asutosh Kumar IPS na chairman oiba committee ama semkhre. Manipur Police ki DGP na ngasi thokiba order amagi matung ina committee asida 57 Mountain Division Naimakhongi GOC Major General SS Karta ki Major South Mantri Pukri ki General Rubarut Singh IG CRPF Manipur and Nagaland Sector Langjing Bipul Kumar IPS amasung DIG SIQ BSF CI Ops Manipur JDBD yauri. Committee asina kuki militant group sing asina high-tech drone sinaduna RPG bomb thadaduna attack tawkhiba aduga mari lenana evidence drone sing asigi maramda chapchan khangdoknaba matau karamna asigumba drone sing asi nagadagi haibagi yauna drone sing sinariba asigi matangda chapchan thidoknaba committee asigi report asi tha asigi traundoi phawbagi manungda DGP da submit tawgudabani hairi marak asida Manipur police ki DGP na kuki sing na chathrakliba attack sing asiga mari lenana district singi SP singda maru oina Thoudok thokliba Imphal West ki jaga da Central Force kalunan akan operation chathanaba khan ki pukrona ngasi tongan ba mafam sing da operation district ki kharambai phaidagi drone amasu phagatkre Kangsup Poland dagi yamna khulai sing chu phagatkre hairi. Imphal West ki Koutruk amsung kadangmanda kuki militant singna state force amsung khulgi miyoi singda drone gi RPG bomb thadaduna attack chatharakiba Thoudok adu jinaduna thigrana borep lawkibani amaramda Kangpokpi district ki kharamda chathakiba operation aduda kuki lalhobu singna state force amadi misam na sinarakiba Thoudok aduga mari lenana police ki maikede case asi kuki militant singi drone gi attack makha tana chatharakli Maikhang village ki IRB post da drone attack chathaduna nomai ahum lawkhre. Senjam Chirangi drone attack ta laisabi ama sokle. Militant sina ani suba drone attack oina ngarang amasung ngasiglona ba hingnongjai matung pung ani makhairom taba matamda Imphal East ki Maikhang village ta laiba IRB camp ta bomb thadaduna landakre lonan camp adudagi nongmai lakre hairi. Drone attack adu Imphal East ki Thamna Pokpi Yangak Pokpi Santi Khongbal gi area sing dasu drone attack chathakre. Imphal West ki Senjam Chirang dasu ngasi numidang waram pung 3 minita waram tabada nirak subo oina drone attack chathabugolona laisabi masa amasokton hospital da pukatkre. Imphal East ki Lamlai police station gi manung chanba Sinam Maikhang village kanano dong Imphal East ki Lamlai police station gi manung chanba Sinam amasung Maikhang village da kuki militant sing na drone attack chatharakiba Thoudok adugi matang da press na phongma pawgi matung inadi ngarang amsung ngasigi lonaba ahingnongjai matung pung ani makhairom taba matamda Maikhang village da leiba IRB post asiga lonaraga leiriba Kangpokpi district ki manung chanba Mark Hill singthaktagi drone attack chathaba yauna kanwa mongda nongmai kaptharakibani kuki militant sing na drone sin na bomb thadarakhiba aduda IRB gi bunker adu chauna amang ata thoki bunker da leiba pochai kaya amsu mai chakre post asidagi insas rifles ama AK ama insas LMG ama lawkre hairiba IRB post asigi kuki amasung maitei anigi marakta khut thoknariba adu thingnanaba nauna hangdorokhibani khut thoknabagi paw adu phangmaga Imphal East District Police Headquarter dagi ahenba force kaya mafam adu changchillakpadagi kuki militant sing adu mafam adagi handokre hairi makhatana security force amasung khunja volunteers sing maikedi kuki sing na kudum chanchilamba IRB bunker adu lawsinduna hojik semjin sajinmai thabak chathari Maikhang da kuki sing na drone attack chatharakiba aduga mari lenana khunja sing na phongdorokhibada kuki sing nomai kaptharakhiba Mark Hills asiga inak nangna wakan phai amasung saji lok hariba jaga sing asida Assam Rifles ki posting leiribani attack adu Assam Rifles ka logtuna ba natrabadi ngamloi sarkar gi maikadigi singa khutka manadaba thabak kaya tawri lonena communal oiba nakan namtegi misang changno thabak tawriba Assam Rifle gi mafam adudagi logthokpiu natrabadi santi propangam loi haiki Koutruk ki Thoudok adubu Bharatiya Janata Party Manipur Pradesh na sub condemn tawkre. Imphal West District ki Koutruk ta kuki terrorist na chatharakiba attack amada mara lejetraba micham nupi ama laikidaba amadi
angang yauna miyoi kaya ama sonkhibabu BJP Manipur Pradesh na akanba mawngda condemn tawrokli asigumlaba terrorist ki attack asida senariba mara laibasing athubu matamda phadan matik chab serak pigadabani haina BJP Manipur Pradesh ke General Secretary L Deven na khuyek piduna Thoudok patcherol amada palakli Manipur gi lusingmasingna phongna irang asi kuki narco terrorist singna horakpani haiba ngamdabana irang asi loiba ngamdabani haina Maheswar Thounawjamna Phongdokhre lebak asigi phamnaiba lengak pairiba lusingmasing asina Manipur thokliba lan asi kuki illegal immigrant kuki narco terrorist singna horakkiba irang ni haina phong haiba ngamdabana lan asi tha 15 helaba phawba losinba ngamdabani haina RPI Athawa legi National Secretary Maheswar Thounawjamna Phongdokhre ngarang dagi hauna kuki narco terrorist in a chatrakli bar sigamari lenen kansi kaisam patalaiba RPI office the pangtokyo pong pam amada mahang hai me ohum dagi peace rally gi mingda kuki sina phamakal gi khulai sinaraga maitai singda landarak pudagi horakhabe irang ni haibasi miyam na loina khangnara wafam ni madu tanatana kuki khulai paibasena lepna landarak tu ngasi phawba lan tawriba asisu mipum khudimo na khangnari matam khra lepruba matung ngarang su kuki militants sina drone sina duna Koutruk ta bom thadaraga lan tawruktu nupi ama kiba amadi paumi yauna miyoi kyamram aso open nanghaliba asichu miyamna khangi adubu laibak thibadi ngasi lengak amadi lusingbasing asina punamak asi khangdaba oina tumina laisinbadagi lan asi sangtharakpani lan asi losinbiu lan asi kuki khulai paibak kuki narco terrorist singna chatharak pathawni haina yamna miyamna local media singda lauduna su lusingba oriba lengak pairiba singna point tawduna haidabana ngasi irang asi losin lusingba amana assembly gi floor da hakibawa asi document tawdun legadaba wafamni makoina hairaba matamda India lengana tagadabani asengba achumba oriba wafam asi makoina haibidabana nathaiduna amadi nakoina na haiduna leiriba asina India lengana thauliba irang asi purup anigi marakta thokpa irang oina lawbana irang asigi oroisin proktabani haina lawi lengak pairiba BJP gi lusingbasing amadi leiriba phamnaibasingna irang asi kuki militant kuki narco terrorist na thuanmani haibasi India lengak yaunaba mayak sengna khanganba mathau tai Meitei militants are laying ambush every day in Kangpopi, Churchanpur Road. And Chief Minister of Manipur, N. Biren Singh, is talking about peace, and we are not fool. There are Meitei militants till now in Kuki areas, like in Sakang, Sinamkom, in Kangpopi district, and in Churchanpur and in Tingnopal district as well. If they don't leave within 3 days, Kuki Joe village volunteer will kick them out.